ꯃꯥꯏꯁꯦ ꯀꯩꯅꯣ ꯑꯦꯒ ꯕꯤꯒ ꯑꯣꯔꯤꯖꯤꯀꯣ ꯑꯦꯒ ꯕꯤꯒꯁꯦ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯉꯥꯏꯈꯣꯀꯣ ꯁꯤꯒꯤ ꯁꯣꯟꯒꯤꯁꯤꯃ ꯊꯤꯜꯂꯒ ꯌꯥꯏ ꯃꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯍꯧꯔꯤꯁꯤꯀꯣ ꯑꯦꯒ ꯕꯤꯒꯅ ꯊꯕꯛ ꯑꯃ ꯃꯊꯟ ꯃꯊꯟ ꯇꯧꯕꯗ 18 ꯑꯃꯅ 36 ꯗꯦꯖ ꯆꯪꯉꯤ ꯍꯥꯏ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯦꯁꯦ ꯇꯣꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯁꯤ ꯀꯣꯏꯁꯟ ꯅꯝꯕꯔ 41 ꯑꯣꯏꯗꯣꯏꯅꯤ ꯑꯦꯅ ꯊꯕꯛꯇꯨ ꯇꯧꯕꯗ 18 ꯗꯦꯖ ꯆꯪꯉꯦ ꯕꯤꯅ ꯇꯧꯕꯗꯅ 36 ꯗꯦꯖ ꯆꯪꯉꯦ ꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯕꯥꯅꯤ ꯄꯨꯟꯅ ꯑꯦꯜꯁꯤꯌꯝ ꯂꯧꯊꯣꯛꯑ ꯃꯕꯥꯅꯤ ꯑꯦꯜꯁꯤꯌꯝ ꯂꯧꯔꯗꯤ ꯀꯌꯥ ꯇꯥꯔꯒꯦ ꯃꯌꯥꯝ ꯑꯦꯜꯁꯤꯌꯝ ꯃꯦꯊꯠ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕꯀꯣ ꯊꯤꯑꯣꯔꯤ ꯈꯪꯗꯕ ꯃꯤꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯃꯕꯥꯅꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯧꯕꯗ ꯆꯪꯕ ꯅꯨꯃꯤꯠꯁꯤ ꯄꯤꯔꯣ ꯑꯗꯨꯒ ꯃꯕꯥꯅꯤꯒꯤ ꯑꯦꯜꯁꯤꯌꯝ ꯂꯧꯔꯣ ꯑꯦꯜꯁꯤꯌꯝꯁꯤꯅ ꯇꯥꯛꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯃꯕꯥꯅꯤꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯇꯣ ꯑꯃꯈꯛꯅꯤ ꯊꯕꯛ ꯑꯃꯈꯛ ꯇꯧꯕꯩ ꯋꯥꯔꯤ ꯅꯠꯇ꯭ꯔꯣ ꯀꯦꯟ ꯗꯨ ꯑꯦ ꯋꯥꯛ ꯍꯥꯏꯔꯤꯕꯅꯤꯅ ꯁꯤꯗ ꯑꯦ ꯋꯥꯛ ꯍꯥꯏꯕꯅꯤꯅ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ 36ꯀ ꯃꯥꯟꯅꯔꯦ ꯂꯧꯁꯤꯟꯕꯩ ꯋꯥꯅꯤ ꯊꯕꯛꯇꯨ 36ꯅꯤ ꯑꯣꯏꯅ ꯂꯧꯕꯩ ꯋꯥꯅꯦꯕꯀꯣ ꯑꯦꯜꯁꯤꯌꯝꯁꯤꯅ ꯃꯣꯏ ꯑꯦꯜꯁꯤꯌꯝꯁꯤꯅ ꯇꯥꯛꯏꯁꯤꯀꯣ ꯑꯗ ꯍꯧꯖꯤꯛꯁꯤ ꯊꯕꯛꯇꯨ 36 ꯍꯥꯏꯅ ꯌꯥꯝꯍꯟꯈ꯭ರೆ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯦꯅ ꯅꯣꯡꯃꯗ ꯑꯦꯅ 18 ꯗꯦꯖꯇ ꯂꯣꯏ ꯍꯥꯏꯔꯒ ꯅꯣꯡꯃꯗ ꯀꯌꯥ ꯀꯌꯥ ꯂꯣꯏꯔ ꯁꯨꯔꯝꯃꯅꯤ ꯑꯗꯨꯗꯤ ꯑꯦꯅ 18ꯁꯤꯅ ꯌꯦꯜꯂꯣ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ 2 ꯑꯦꯅ ꯅꯣꯡꯃꯗ ꯑꯅꯤ 2 ꯋꯥꯛ ꯁꯨꯏꯕ ꯕꯤꯅ 36 ꯌꯦꯜꯂꯣ ꯕꯤꯒꯤ 36 ꯗꯦꯗ ꯂꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯅꯣꯡꯃꯗ 1 ꯋꯥꯛ ꯁꯨꯔꯒꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯅꯣꯡꯃꯗ ꯁꯨꯕꯀꯣ ꯄꯔ ꯗꯦ ꯋꯥꯛꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯏꯗꯤ ꯄꯔ ꯗꯦꯗ ꯁꯨꯕ ꯋꯥꯛꯁꯦ ꯀꯔꯤ ꯀꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯕ ꯉꯝꯕꯒꯤ ꯆꯥꯡ ꯏꯐꯤꯁꯤꯌꯦꯟꯁꯤ ꯀꯧꯏ ꯏꯅ ꯃꯍꯨꯠ ꯁꯤꯟꯒꯅꯦꯕꯀꯣ ꯑꯗꯣ ꯑꯦꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ 2 ꯂꯩꯔꯦ ꯕꯤꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤꯅ 1 ꯂꯩꯔꯦ ꯀꯅꯥꯅ ꯀꯟꯕ ꯍꯦꯜꯂꯤ ꯑꯦꯅ ꯀꯟꯕ ꯍꯦꯜꯂꯤꯀꯣ ꯍꯧꯖꯤꯛ ꯃꯕꯥꯅꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯃꯤꯟꯅꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯃꯕꯥꯅꯤꯅ ꯅꯣꯡꯃꯗ ꯁꯨꯏꯁꯤ ꯑꯦꯅ 2 ꯋꯥꯛ ꯑꯃꯒ ꯕꯤꯅ 1 ꯋꯥꯛ ꯑꯃꯒ ꯄꯨꯟꯅ ꯀꯌꯥꯅꯣ ꯃꯕꯥꯅꯤ ꯁꯨꯔꯤꯁꯤ 3 ꯋꯥꯛꯅꯦꯕ ꯅꯣꯡꯃꯗ ꯁꯨꯔꯤꯁꯤ 1 ꯗꯦꯗ ꯃꯣꯏꯅ ꯁꯨꯔꯤꯁꯤ 3 ꯋꯥꯛꯅꯤ ꯑꯗꯨꯗꯤ 8 ꯗꯦꯖꯇꯗꯤ ꯀꯌꯥ ꯂꯣꯏꯔꯅꯤ 8 ꯗꯦꯖꯇꯗꯤ ꯃꯕꯥꯅꯤ ꯁꯨꯗꯣꯏꯁꯤ 3 ꯑꯗꯨꯒꯨꯝꯕ 8 ꯂꯥꯛꯑꯅꯤ 24 ꯋꯥꯛ ꯁꯨꯔꯛꯑꯅꯦꯕꯀꯣ ꯁꯤ 3 ꯀꯣ 8 ꯗꯦꯖꯇꯗꯤ 8ꯅ ꯄꯨꯔꯤꯔꯅꯤ 24 ꯋꯥꯛ ꯁꯨꯔꯦ ꯑꯗꯨꯗꯤ ꯔꯤꯃꯦꯅꯤꯡ ꯀꯌꯥ ꯂꯦꯝꯍꯧꯔꯤ ꯊꯕꯛꯁꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤ 36 ꯋꯥꯛꯅꯤ ꯉꯁꯥꯏ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ 36 ꯋꯥꯛ ꯍꯥꯏꯅ ꯂꯧꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯣ 24 ꯁꯨꯗꯣꯛꯈ꯭ꯔꯗꯤ 36ꯇꯒꯤ 24 ꯁꯕꯇ꯭ꯔꯦꯛ ꯇꯧꯔꯣ ꯑꯗꯨ ꯇꯥꯔꯗꯤ 12 ꯋꯥꯛꯁꯤ ꯂꯦꯝꯍꯧꯔꯤ ꯁꯤ ꯂꯦꯝꯍꯧꯔꯤꯕ ꯊꯕꯛꯁꯤꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯍꯪꯉꯤꯁꯤ ꯀꯅꯥꯅ ꯇꯧꯗꯣꯏꯕ ꯂꯦꯝꯍꯧꯔꯤꯕ ꯊꯕꯛꯁꯦ ꯕꯤꯅ ꯂꯣꯏꯁꯤꯟꯕꯗ ꯅꯨꯃꯤꯠ ꯀꯌꯥ ꯆꯪꯒꯗꯒꯦ ꯂꯦꯝꯍꯧꯔꯤꯕ ꯊꯕꯛꯁꯦ ꯕꯤꯅ 12 ꯋꯥꯛꯁꯦ ꯕꯤꯅ ꯁꯨ ꯇꯥꯔꯒꯗꯤ ꯕꯤꯅ ꯅꯣꯡꯃꯗ ꯀꯌꯥ ꯀꯌꯥ ꯁꯨꯕꯅꯣ ꯑꯃꯃꯝ ꯑꯗꯨ ꯇꯥꯔꯗꯤ ꯕꯤꯒꯤ 1 ꯋꯥꯛꯁꯤꯅ ꯌꯦꯜꯂꯣ ꯑꯗꯨ ꯇꯥꯔꯗꯤ 12 ꯗꯦꯖ ꯆꯪꯈꯤꯅꯦꯕ ꯂꯦꯝꯍꯧꯔꯤ ꯊꯕꯛꯁꯦ ꯕꯤꯅ 12 ꯗꯦꯖꯇ ꯀꯣ ꯌꯥꯔꯕ ꯑꯗꯨꯅ ꯑꯟꯁꯥꯔꯁꯤ 12 ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯁꯤꯃ ꯑꯗꯨꯝ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯇꯥꯛꯈꯤꯕ ꯇꯥꯏꯞꯁꯨ ꯑꯣꯏꯔꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯝꯅꯤ ꯈꯜꯂꯤꯀꯣ 42ꯗ ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯣ 56 ꯂꯤꯇꯔ ꯑꯣꯐ ꯃꯤꯛꯆꯔꯁꯦ ꯂꯤꯇꯔ ꯑꯣꯐ ꯃꯤꯛꯆꯔ ꯍꯥꯏꯕꯗꯤ ꯄꯣꯠ ꯌꯥꯟꯁꯤꯟꯅꯕ ꯍꯥꯏꯕꯅꯤ ꯀꯅꯥ ꯀꯅꯥ ꯌꯥꯟꯁꯤꯟꯅꯕ ꯃꯤꯜꯛꯀ ꯋꯥꯇꯔꯒ ꯃꯤꯜꯛꯀ ꯋꯥꯇꯔꯒ ꯌꯥꯟꯁꯤꯟꯅꯕꯁꯤꯗꯩꯁꯤꯗ ꯃꯤꯜꯛꯅ 9 ꯑꯣꯏꯕ ꯃꯇꯝꯗ ꯋꯥꯇꯔꯅ 5 ꯑꯣꯏꯔꯒ ꯂꯩꯔꯝꯃꯅꯤ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯍꯪꯉꯤꯁꯤꯗ ꯍꯥꯟꯅ ꯑꯣꯏꯔꯝꯃꯤꯁꯦ ꯁꯤꯅꯦꯕ ꯌꯥꯎꯔꯝꯃꯤꯁꯦ ꯁꯤꯒꯤ ꯑꯄꯨꯟꯕꯁꯤꯅ ꯀꯌꯥꯅꯣ 56 ꯂꯤꯇꯔꯅꯦꯕ 56 ꯂꯤꯇꯔꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯜꯛꯅ 9 ꯑꯣꯏꯕ ꯃꯇꯝꯗ ꯋꯥꯇꯔꯅ 5 ꯑꯣꯏ ꯍꯥꯏꯔꯝꯕꯅꯤ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯍꯪꯉꯤꯁꯤ ꯀꯩꯅꯣ ꯋꯥꯇꯔ ꯀꯌꯥ ꯍꯥꯞꯆꯤꯟꯒꯗꯒꯦ ꯋꯥꯇꯔ ꯁꯨꯠ ꯕꯤ ꯑꯦꯗꯦड ꯇꯨ ꯗ ꯃꯤꯛꯆꯔꯗꯨꯗ ꯋꯥꯇꯔ ꯀꯌꯥ ꯍꯥꯞꯆꯤꯟꯒꯗꯒꯦ ꯑꯗꯨꯗꯤ ꯃꯤꯜꯛꯀꯤ ꯄꯥꯔꯁꯦꯟꯇꯦꯖꯇꯣ ꯍꯧꯖꯤꯛ 36 ꯑꯣꯏꯔꯛꯅꯕ ꯍꯥꯏꯕꯅꯤ ꯅꯥꯎ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯃꯤꯜꯛꯀꯤ ꯄꯥꯔꯁꯦꯟꯇꯦꯖ ꯍꯥꯏꯕꯗꯤ ꯀꯌꯥꯅꯣ 36 ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ 36 ꯑꯣꯏꯕ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯂꯦꯝꯍꯧꯔꯤꯗꯨꯅ ꯋꯥꯇꯔ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯆꯥꯝꯃ ꯃꯅꯨꯡꯗ 36 ꯑꯣꯏꯔꯒꯗꯤ ꯋꯥꯇꯔꯗꯤ ꯀꯌా ꯇꯥꯔꯦ 40 64 ꯑꯣꯏꯔꯕ 64% ꯑꯣꯏꯔꯅꯤ ꯑꯗꯨꯗꯤ ꯑꯅꯤꯁꯤ ꯔꯦꯁꯤꯌꯣ ꯁꯥꯗꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯛꯊꯠꯅꯕ ꯌꯥꯔꯝꯒꯅꯤ ꯁꯤ 4ꯅ ꯀꯛꯑꯗꯤ 4 9 4ꯅ ꯀꯛꯑꯗꯤ 16 ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯔꯦꯁꯤꯌꯣꯁꯤ ꯁꯤ ꯇꯥꯔꯦ ꯍꯥꯟꯅ 9 ꯑꯣꯏꯔꯝꯃꯅꯤ ꯃꯤꯜꯛꯁꯤ ꯑꯗꯨ ꯋꯥꯇꯔꯅ 5 ꯑꯣꯏꯔꯝꯃꯅꯤ ꯃꯤꯜꯛꯁꯤ ꯍꯧꯖꯤꯛ 9 ꯑꯣꯏꯔꯤ ꯋꯥꯇꯔꯅ 16 ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯃꯤꯜꯛꯁꯤꯗꯤ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯗꯦꯕ ꯃꯤꯜꯛꯇꯤ ꯍꯥꯟꯅꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅ ꯂꯩꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯀꯣꯟꯁꯇꯦꯟ ꯑꯣꯏꯐꯝ ꯊꯣꯛꯑꯦꯕ ꯀꯣꯟꯁꯇꯦꯟ ꯍꯥꯏꯕꯗꯤ ꯍꯣꯡꯐꯝ ꯊꯣꯛꯇꯦꯕ ꯍꯣꯡꯗꯅ ꯂꯩꯕ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯥꯅ ꯍꯥꯞꯆꯤꯟꯗꯣꯏꯁꯤ
how much water should be added hapchinbai thabaksi water gaktane hana leramba milk tudi hongmam tokte aduna magi ratio je manaraga leidoni manara leijare 99 अर्थात अंक जी मखा तानो खोतस लायरे वाटर की सरुक ने हापसिले जे अदु वाटर सरुक 5 और मदि 6 और पदे के यान हापसिले जे 11 हाकलकपुरा 11 यूनिट की चांग 11 चांग जे हाकलेबा हाकलेबा वाटर दु नत्र मा पुथु हाइजे क्या जांगे दु सी पुथु है बने 11 यूनिट की वैल्यू पुथु लोरे अदु 11 यूनिट से कमाई तो पुथु कनी येगो माना अपुन मदा हाना क्या नो ले 9 5 का क्या नो 14 नत्रा अपुन मजी 14 यूनिट ओइ मतम दा माना हाना लेरमिजी 56 नहीं है नत्रो अदु 1 यूनिट किदी यामरो है दी 14 56 लदी क्या तारा 4 लीटर ताद्रो 1 यूनिट किदी 4 होता 11 यूनिट किदी क्या तारने 11 into 4 अदु दी 44 लीटर दम ताजरे सुमाइना होटकदब सिना ट्रिक नी को सी मेथड सिमसु यारे अनदर अतोपा अमदा सुमाइना और हरगा हाना लेरमिबा मिल्क वाटर की रेशियो दो क्या नो 9:5 है से असेंग मोन थो क्या तारगदी अमना 9x अमना 5x x न पुरी रे x से मतंग जिद अतई का नाम नते रेशियो है बसे मखोजी मखोगी आइसेप तुना पुरी रगा असेंग बताए है बने अदु आइसेप तु खंगदबनी ना x नि गातंग लौसिन बै वानी x आइसेप तुन पुरी रदी असेंग बतारे मिल्क वाटर गद सी ओरे को मिल्क वाटर गदुदा सी ओरे अदु होजि के दोबा मा है मबाने की रेशियो तो क्या होइबा मिल्क वाटर का तो 9x नहीं को अदे वाटर की रेशियो ना 5x नहीं को अदो कई नुमा है जा होजी मबाने की रेशियो दो ngasai kare ba amana 36% work pa 9:16 work pa na tro mabani ratio 9:16 work pa ha ne kedro kan work ka duino 9:16 work pa ha ne 9/16 work pa ha ne kedro nga ngasai gi water gi saruk to khara hapsi water de ka no water du makha da lisi 5c water na tro water gi saruk to kya hapsin de saruk to ne ba wise ne ba ko na hoji puthok na ho na de ji sumaina sumaina hot pa yai ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤ ꯍꯣꯠꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯣꯏꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃ ꯑꯃ ꯁꯤ ꯋꯥꯇꯔꯒ ꯃꯤꯜꯛꯀ ꯑꯅꯤ ꯄꯨꯜꯂꯒ ꯃꯥꯅ ꯍꯥꯏꯗꯤ 56 ꯂꯤꯇꯔ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯅꯤꯁꯤ 9x ꯀ + 5x ꯀ ꯑꯅꯤꯁꯤ ꯄꯨꯜꯂꯗꯤ ꯀꯌꯥ ꯇꯥꯔꯦ 56 ꯂꯤꯇꯔ ꯑꯄꯨꯟꯕꯗꯨ ꯀꯣ ꯑꯗꯨ ꯁꯣꯝꯗꯗꯤ 14x ꯇꯥꯔꯕ ꯁꯣꯝꯗꯅ 56 ꯇꯥꯔꯦ ꯑꯗꯨ ꯇꯥꯔꯗꯤ x ꯀꯤ ꯚꯦꯂꯨꯁꯤ ꯀꯌꯥ ꯇꯥꯔꯅꯤ 14 ꯌꯦꯜꯂꯗꯤ 14 4 ꯖꯥ ꯑꯗꯨꯗꯤ s की वैल्यू 4 ओरे अब तारगदी 9x ती क्या तारे 4 into 9 दी 36 लीटर अच्छी 5x ती क्या तारे 5 into 4 दी 20 लीटर हाइबदी वाटर ना 20 लीटर नी अदुगा मिल्क ना क्या 36 लीटर ने भाने यौरमीजी सी मनुंग जिदा कई मा होजी हंगी क्वेश्चन से को मिल्क तो 36 ओरमनी वाटर ना 20 लीटर ओरमनी सिदे वाटर दा कया हापसिलका दा अदुगी रेशियो दो माना साहबदो मिल्क वाटर रेशियो दो 36% ओरक हाबदी सी रेशियो ओरक हाब नतो 9:16 सागिदो हाबदी वाटर दो सॉरी मिल्क तो माना 36% ओरक हाबनेबा अदु ता मिल्क 36% ओरक हाबदी वाटर ना लेमोरी तो क्या ना 64% अदु मबानी रेशियो दो 9:16 तागिदे साइसिदा सिदा तार लेरे अदु ओरक हाबने सुमाय तोरगा 9:16 तारानी ने इरनी अदुगा कखना ता 9 सिगादी 9 4 जा को अदु तादे करंट पुइना यारे सोमदा 4 16 दी 64 लीटर सोमदना 20 लीटर प्लस x अदु दी 20 सी 20 लीटर से असम खादो क्रो x वो तो के दे 60 लीटर माइनस 20 लीटर दी 44 लीटर सी 64 ने को सोइग्रे 44 लीटर सुमाय तौदना आंसर जी सुम मोंग दो होलगा सुदम फोन दी ताइबसी सी सुमाय होलगा सुको अदो आई वखंददि अहानबजे हैननबो होनहन्निंगी मरमदि सिदा अंक लाइबनेबको उमल्लबा इन तौरिजिबो तपना तौजरा तपना तौगेसे को हाइदि खर अहिबा खर फजना तौबदुना फैबा हजि हें अंचे एग्जाम थादोरमिनको अइना यामना ताकनिंगे पुना ताग याम ताकनो होनबदु कानादेको माइ सरफेस एरिया पुथोई स्पेरिकल स्कल्पचर स्कल्पचर हाइदि मूर्ति गुमामको
ꯁ꯭ꯄꯦꯔꯤꯀꯦꯜ ꯃꯑꯣꯡꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯇꯥꯕ ꯐꯨꯠꯕꯣꯜ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯥꯏ ꯔꯦꯗꯤꯌꯁꯅ ꯀꯌꯥ 35 ꯁꯦꯟꯇꯤꯃꯤꯇꯔ ꯑꯣꯏꯕ ꯁꯤꯒꯤ ꯁꯔꯐꯦꯁ ꯑꯦꯔꯤꯌꯥ ꯄꯨꯊꯣꯛꯏ ꯁ꯭ꯄꯦꯌꯔꯒꯤ ꯁꯔꯐꯦꯁ ꯑꯦꯔꯤꯌꯥꯗꯤ 4 ꯄꯥꯏ r ꯁ꯭ꯀ꯭ꯋꯥꯔꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯏꯗꯤ ꯐꯣꯔꯃꯨꯂꯥꯁꯤ 4 ꯏꯟꯇꯨ ꯄꯥꯏꯗꯤ 22/7 ꯂꯥꯛꯑꯅꯤ rꯗꯤ 35ꯅꯤ 35 ꯑꯅꯤꯔꯛ ꯂꯥꯛꯑꯅꯤꯀꯣ ꯁꯨꯃꯥꯏꯅ ꯀꯛꯊꯠꯅꯔꯁꯤ ꯑꯗꯨꯗꯤ 7 ꯈꯔꯗꯤ 75 ꯇꯥꯕ ꯑꯗꯨꯗꯤ ꯑꯟꯁꯥꯔꯁꯤ 4 ꯏꯟꯇꯨ 22 ꯏꯟꯇꯨ 5 ꯏꯟꯇꯨ 35 ꯇꯥꯔꯅꯦꯕꯀꯣ ꯄꯨꯔꯤꯅꯕꯗ ꯁꯤ 11 ꯌꯥꯎꯈ꯭ꯔꯦ ꯁꯤꯗ 35 ꯍꯥꯏꯕꯁꯦ 5 ꯏꯟꯇꯨ 7 ꯅꯠꯇ꯭ꯔꯣ ꯄꯨꯔꯤꯅꯕꯗ 7 ꯌꯥꯎꯈ꯭ರೆ ꯑꯗꯨ 7 ꯌꯦꯟ ꯌꯥꯝ ꯃꯁꯤꯡ ꯊꯤꯔꯁꯨ ꯌꯥꯔꯦ 7 ꯌꯦꯟ ꯌꯥꯕ 8 ꯑꯅꯤ 13 15 19 ꯌꯥꯗ꯭ꯔꯦ 7 ꯌꯦꯟ ꯌꯥꯕ 8 13 18 13 ꯌꯥꯗ꯭ꯔꯦ 7 ꯌꯦꯟ ꯌꯥꯕ 8 13 ꯌꯥꯔꯦ ꯁꯤ 7 ꯌꯦꯟ ꯌꯥꯕ 8 13 ꯌꯥꯗ꯭ꯔꯦ 7 ꯌꯦꯟ ꯌꯥꯕꯁꯦ ꯑꯃꯈꯛꯇꯪ ꯌꯥꯎꯔꯦ ꯑꯗꯨꯅ ꯁꯤ ꯑꯟꯁꯥꯔ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯗꯤ ꯄꯨꯔꯤꯅꯕꯗ 7 ꯌꯥꯎꯈ꯭ರೆ 35 ꯍꯥꯏꯁꯦ 5 ꯏꯟꯇꯨ 7ꯅꯦ 7 ꯌꯥꯎꯈ꯭ರೆ ꯑꯗꯨ ꯇꯥꯔꯗꯤ 7 ꯌꯦꯟ ꯌꯥ ꯃꯁꯤꯡ ꯇꯥꯔꯅꯦꯕ ꯁꯨꯃꯥꯏꯅ ꯑꯣꯞꯁꯟ ꯆꯦꯛ ꯇꯧꯔꯣ ꯌꯥꯝ ꯂꯥꯏꯗ ꯁꯤꯗꯤꯀꯣ ꯑꯗꯨꯕꯨ ꯅꯣꯏ ꯐꯣꯔꯃꯨꯂꯥ ꯑꯃ ꯐꯥꯗꯕꯗꯤ ꯌꯥꯗꯦ ꯀꯔꯤ ꯐꯣꯔꯃꯨꯂꯥ ꯁꯤ ꯃꯦꯟꯁꯨꯔꯦꯁꯟ ꯍꯥꯏꯗꯤ ꯑꯦꯔꯤꯌꯥ ꯕꯣꯂꯨꯝ ꯄꯨꯊꯣꯛꯄ ꯁꯤꯒꯨꯝꯕ ꯆꯦꯞꯇꯔꯁꯦ ꯁꯤꯒꯤꯗꯤ ꯅꯪ ꯀꯩꯅꯣ ꯐꯥꯗ ꯌꯥꯗꯦ ꯐꯣꯔꯃꯨꯂꯥ ꯐꯥꯗ ꯌꯥꯗꯦꯕ ꯌꯥꯏꯀꯣ ꯃꯊꯪꯗ ꯀꯣꯏꯁꯟ ꯅꯝꯕꯔ 44 ꯀꯣꯏꯁꯟ ꯅꯝꯕꯔ 44 ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯣ ꯑꯗ ꯀꯣꯏꯁꯟꯗꯨ ꯄꯥꯔꯣ ꯐꯣꯔꯇꯤ ꯐꯣꯔꯁꯦ ꯀꯩ ꯍꯥꯏꯅꯣ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁ ꯑꯪꯀꯅꯤ ꯄꯨꯛꯁꯤꯜ ꯂꯩ ꯄꯣꯠꯁꯤꯅ ꯊꯥꯔꯤꯁꯤꯒ ꯄꯥꯔꯕꯣ ꯀꯣꯏꯁꯟꯁꯦ ꯊꯥꯕ ꯁꯣꯏꯔꯤꯅꯤ ꯍꯩꯇ꯭ꯔꯕ ꯑꯩꯕꯨ ꯌꯥꯔꯕꯣ ꯀꯣꯏꯁꯟ ꯅꯝꯕꯔ 44 ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ ꯁꯤ ꯌꯦꯛꯁꯤ ꯂꯩꯁꯤ ꯑꯝꯇ ꯃꯨꯠꯊꯠꯂꯣꯁꯤ ꯂꯤꯇꯔꯤꯟ ꯄ꯭ꯔꯦꯝꯂꯁꯤ ꯑꯝꯇ ꯃꯨꯠꯊꯠꯂꯣꯁꯤ ꯁꯤ ꯌꯦꯛꯁꯤ ꯂꯩꯕ ꯃꯤꯁꯦ ꯑꯩꯅ ꯈꯨꯠ ꯊꯤꯜꯂꯤꯁꯤ ꯁꯤ ꯃꯨꯠꯊꯠꯂꯣꯁꯤ ꯀꯅꯥꯅꯣ ꯁꯤꯒꯤꯁꯦ ꯑꯝꯇ ꯃꯨꯠꯊꯠꯂꯣ ꯁꯤ ꯃꯨꯠꯊꯠꯂꯣ ꯁꯣꯝ ꯁꯣꯝꯗ ꯀꯩꯅꯣꯝ ꯁꯦꯝꯕꯗ ꯆꯪꯈ꯭ꯔꯦ ꯑꯗꯨ ꯃꯨꯠꯊꯠꯂꯣ ꯅꯁꯥꯅ ꯃꯨꯠꯊꯠ ꯌꯥꯕꯅꯦꯕ ꯅꯪ ꯃꯨꯠꯊꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯀꯃꯥꯏꯅ ꯑꯣꯜꯂꯦ ꯈꯪꯗꯦ ꯑꯩꯗꯤ ꯅꯪ ꯄꯨꯡꯇꯥꯛ ꯌꯦꯛꯁꯜꯂꯒ ꯅꯪꯒꯤ ꯀꯩꯅꯣꯗ ꯏꯁꯀ꯭ꯔꯤꯟ ꯃꯃꯥꯏꯗ ꯊꯤꯔꯝꯒꯅꯤ ꯏꯔꯦꯖꯔ ꯇꯧꯔ ꯊꯣꯛ ꯀꯣꯆꯤꯡ ꯔꯦꯗꯒꯨ ꯅꯣꯏ ꯀꯥꯡꯕꯨꯁꯦ ꯀꯣꯏꯁꯟ ꯅꯝꯕꯔ 44 ꯌꯥꯔꯦ ꯁꯥꯎ ꯃꯨꯠꯊꯠꯂꯣ ꯀꯣꯏꯁꯟ 44 ꯍꯥꯏꯁꯤ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯁꯟꯁꯤ ꯄꯥꯔꯣ ꯁꯤ ꯀꯩ ꯍꯥꯏꯅꯣ ꯅꯨꯄꯥ ꯑꯃꯅ ꯃꯥ ꯄꯨꯊꯣꯛꯏ ꯄꯩꯁꯥ ꯁꯣꯍꯟꯅ ꯄꯨꯊꯣꯛꯏ ꯄꯩꯁꯥꯁꯤ ꯀꯌꯥꯅꯣ 6250 ꯑꯩ ꯁꯤꯗꯩꯁꯤꯗ
ꯉꯁꯥꯏ ꯁꯥꯇ꯭ꯔ ꯑꯃ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯊꯥꯍꯧꯗ꯭ꯔꯕ ꯌꯥꯔꯦ ꯀꯣ ꯄꯤꯅ ꯁꯤ ꯂꯩꯔꯦ ꯑꯦꯃꯥꯎꯟꯅ 15552 ꯂꯩꯔꯦ ꯀꯣ ꯇꯥꯏꯝꯅ 5 years ꯂꯩꯔꯦ ꯆꯟꯗꯔꯕ ꯄꯤꯅ ꯁꯤ ꯂꯩꯔꯦ ꯑꯦꯃꯥꯎꯟꯅ ꯁꯤ ꯂꯩꯔꯦ ꯇꯥꯏꯝꯅ 5 years ꯂꯩꯔꯦ ꯃꯥꯅ ꯄꯨꯊꯣꯛꯏꯁꯤ ꯔꯦꯠ ꯄꯨꯊꯣꯛꯑꯕꯅꯦ ꯔꯦꯠ ꯄꯥꯔꯁꯦꯟ ꯄꯨꯊꯣꯛꯑꯦ ꯍꯥꯏꯒꯤꯁꯤ ꯇ꯭ꯔꯤꯛ ꯑꯃ ꯂꯩꯀꯣ ꯇꯥꯏꯝꯗꯨ 5 ꯑꯣꯏꯔꯗꯤ 5 ꯔꯨꯠ ꯇꯧꯔꯣ ꯑꯦꯃꯥꯎꯟꯗ ꯄꯤꯅ ꯌꯦꯟꯕꯁꯤ ꯀꯣ ꯑꯦꯃꯥꯎꯟꯗꯨ ꯀꯌꯥꯅꯣ 1552 ꯄꯤꯅ ꯀꯌꯥꯅꯣ 6250 ꯀꯣ ꯑꯗꯨ 5 ꯔꯨꯠ ꯇꯧꯔꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯅ 5 ꯔꯨꯠ ꯇꯧ ꯇꯥꯔꯒꯗꯤ ꯌꯦꯡꯉꯨꯀꯣ ꯅꯪꯅ ꯈꯪꯒꯗꯕ ꯑꯃ ꯂꯩ ꯏꯔꯥꯏ ꯂꯥꯏꯕ ꯂꯣꯖꯤꯛ ꯑꯃ ꯀꯛꯊꯠꯅ ꯌꯥꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯉꯨ ꯇꯨꯅ ꯀꯛ ꯌꯥ ꯃꯥꯜꯂꯦꯀꯣ ꯇꯨꯅ ꯀꯛꯑꯗꯤ ꯀꯌꯥ ꯇꯥꯔꯦ 3125 ꯁꯤꯅ ꯀꯛꯑꯗꯤ 7 ꯀꯌꯥ 6 ꯑꯗꯨꯗꯤ ꯃꯊꯛꯇ 7 ꯃꯈꯥꯗ 3125 ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯅꯦ ꯁꯤꯗꯩꯁꯤ ꯀꯅꯥꯒꯨꯝꯕ ꯚꯦꯂꯨ ꯑꯃꯒꯤ ꯄꯋꯥꯔ 5 ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅ ꯁꯤꯒꯤꯁꯨ ꯂꯩꯔꯝꯒꯅꯦꯕ ꯃꯔꯝꯗꯤ ꯁꯤ ꯔꯨꯠ 5ꯁꯦ ꯀꯛꯅ ꯌꯥꯅꯕ ꯑꯗꯨꯗꯤ ꯃꯊꯛꯀꯤꯁꯤꯅ 6ꯅ ꯂꯣꯏꯕꯅꯤꯅ 6 ꯄꯋꯥꯔ 5 ꯑꯣꯏꯔꯝꯃꯅꯤ ꯃꯈꯥꯁꯤꯅ 5 ꯂꯣꯏꯕ 5 ꯄꯋꯥꯔ 5 ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯑꯅꯤꯃꯛꯁꯤ ꯀꯩꯗꯧꯔꯦ ꯄꯋꯥꯔ ꯃꯥꯟꯅꯔꯕꯅꯤꯅ ꯑꯦꯛꯁꯄꯣꯅꯦꯟ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯀꯃꯟ ꯂꯧꯔ ꯊꯝ ꯌꯥꯔꯦ ꯀꯛꯊꯠꯅꯔꯣ ꯑꯗꯨ ꯇꯥꯔꯗꯤ ꯀꯌꯥ ꯇꯥꯍꯧꯔꯦꯁꯦ 6/5 ꯇꯥꯔꯦ ꯑꯗꯨꯗꯤ ꯁꯤ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯇꯔꯨꯛ ꯑꯣꯏꯔꯛꯄ ꯍꯥꯏꯁꯦ ꯁꯦꯟꯗꯣꯏ ꯑꯃ ꯀꯥꯔꯒꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯐꯣꯔ ꯁꯦꯟꯗꯣꯏ ꯀꯥꯕꯒꯤ ꯄꯥꯔꯁꯦꯟꯁꯦ 5 ꯃꯅꯨꯡꯗ ꯑꯃ ꯑꯗꯨ ꯆꯥꯝꯃ ꯃꯅꯨꯡꯗꯗꯤ ꯄꯥꯔꯁꯦꯟꯇꯦꯖ ꯄꯨꯊꯣꯛꯄꯒꯤ ꯆꯥꯝꯃꯅ ꯄꯨꯔꯤꯒꯗꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯣꯠꯀꯅꯤ ꯑꯗꯨ 20% ꯇꯥꯔꯅꯦꯕ ꯀꯛꯊꯠꯅꯔ 20 ꯇꯥꯏꯗꯅꯁꯦ ꯁꯨꯃꯥꯏꯅ ꯍꯣꯠꯀꯗꯕ ꯇ꯭ꯔꯤꯛꯇꯣꯀꯣ ꯔꯦꯠ ꯄꯨꯊꯣꯛꯄꯩꯁꯤ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯃꯌꯥꯝ ꯇꯧꯅꯗꯕ ꯃꯦꯊꯠ ꯑꯃ ꯁꯤꯟꯅꯩ ꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯋꯥꯔ 5 ꯇꯥꯔꯝꯃꯅꯤ ꯍꯦꯁꯦ ꯔꯨꯠ 5ꯁꯤꯒ ꯀꯛꯅ ꯌꯥꯅꯕ ꯄꯋꯥꯔ 5 ꯁꯣꯏꯅ ꯂꯩꯔꯛꯀꯅꯤ ꯊꯣꯛꯂꯛꯀꯅꯤ ꯃꯁꯥꯅ ꯇꯥꯔ ꯄꯣꯠꯅꯦꯕ ꯁꯤ ꯇꯣꯏꯅ ꯑꯪꯀ ꯍꯣꯠꯂꯗꯤ ꯈꯪꯉꯛꯀꯅꯤ ꯁꯤ ꯀꯣ ꯅꯪꯅ ꯑꯗꯨ ꯅꯠꯇꯕ ꯍꯣꯠꯂꯣꯏ ꯍꯥꯏꯔꯒꯅ ꯑꯦꯃꯥꯎꯟꯗ ꯄꯤꯅ ꯌꯦꯟꯊꯣꯛꯑꯗꯤ 100 + R/100 ꯄꯋꯥꯔ T ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦꯕ ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯁꯤꯖꯤꯟꯅꯔ ꯑꯗꯨꯝ ꯍꯣꯠꯂꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯁꯤ ꯃꯦꯊꯠ ꯄꯥꯜꯂꯒ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯖꯧ ꯃꯊꯪ 45ꯇ ꯀꯣ ꯋꯥꯛꯀꯤꯡ 2/3 ꯑꯣꯐ ꯍꯤꯁ ꯌꯨꯖꯨꯋꯦꯜ ꯁ꯭ꯄꯤꯠ ꯃꯥ ꯃꯁꯥꯅ ꯆꯠꯂꯤꯕꯗꯨꯒꯤ ꯁꯔꯨꯛ ꯁ꯭ꯄꯤꯠꯇꯨꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯤ ꯑꯅꯤꯗ ꯆꯠꯂꯦꯀꯣ 2/3 ꯑꯣꯐ ꯃꯥꯒꯤ ꯌꯨꯖꯨꯋꯦꯜ ꯁ꯭ꯄꯤꯠ ꯃꯥꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯁ꯭ꯄꯤꯠꯇꯣ ꯑꯗꯨꯒꯤ 2/3 ꯑꯣꯐꯇ ꯆꯠꯂꯦ ꯑꯗꯣ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇꯨ 15 ꯃꯤꯅꯠ ꯊꯦꯡꯉꯦꯕ find the usual time that he takes to cover the distance ꯃꯥꯅ ꯆꯠꯂꯤꯕ ꯗꯤꯁꯇꯦꯟꯁꯇꯨꯗ ꯀꯩꯗꯧꯕ ꯑꯆꯪꯕ ꯑꯁꯦꯡꯕ ꯇꯥꯏꯝꯗꯣ ꯄꯨꯊꯣꯛꯏ ꯑꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯂꯧꯔꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯅ꯭ꯌꯨ ꯁ꯭ꯄꯤꯠꯁꯦ ꯀꯌꯥꯅꯣ 2/3 ꯑꯣꯐ ꯗ ꯌꯨꯖꯨꯋꯦꯜ ꯁ꯭ꯄꯤꯠ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯌꯨꯖꯨꯋꯦꯜ ꯁ꯭ꯄꯤꯠꯁꯦꯀꯌꯥ ꯑꯣꯏꯔꯅꯤ ꯌꯨꯖꯨꯋꯦꯜ ꯁ꯭ꯄꯤꯠꯁꯦ 3 ꯑꯣꯏꯕ ꯃꯇꯝꯗ ꯅ꯭ꯌꯨ ꯁ꯭ꯄꯤꯠꯁꯤꯅ 2 ꯑꯣꯏꯔꯅꯤ ꯁꯨꯃꯥꯏꯅ ꯂꯧꯔꯣ ꯌꯨꯖꯨꯋꯦꯜ ꯁ꯭ꯄꯤꯠꯁꯤꯅ 3 ꯑꯣꯏꯔꯀꯥꯟꯗ ꯅ꯭ꯌꯨ ꯁ꯭ꯄꯤꯠꯁꯤꯅ 2 ꯑꯣꯏꯔꯅꯦꯕ ꯁꯤ ꯌꯨꯖꯨꯋꯦꯜ ꯁ꯭ꯄꯤꯠꯁꯤꯅ 3 ꯑꯣꯏꯔꯀꯥꯟꯗ ꯅ꯭ꯌꯨ ꯁ꯭ꯄꯤꯠꯁꯤꯅ 2 ꯑꯣꯏꯔꯅꯦꯕ ꯁ꯭ꯄꯤꯠꯀꯤ ꯔꯦꯁꯤꯌꯣꯁꯦ ꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯏꯝꯒꯤ ꯔꯦꯁꯤꯌꯣꯁꯦ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯌꯨꯖꯨꯋꯦꯜ ꯁ꯭ꯄꯤꯠꯇ ꯆꯪꯕ ꯇꯥꯏꯝꯁꯦ ꯑꯣꯔꯤꯖꯤꯅꯦꯜ ꯇꯥꯏꯝꯁꯦ ꯁꯤꯗꯩꯁꯤꯅ 2 ꯑꯣꯏꯀꯥꯟꯗ ꯑꯅꯧꯕ ꯁ꯭ꯄꯤꯠꯇ ꯆꯠꯄ ꯇꯥꯏꯝꯁꯤꯅ ꯅ꯭ꯌꯨ ꯇꯥꯏꯝꯁꯤꯅ 3 ꯑꯣꯏꯅꯤ ꯑꯅꯤꯁꯤ ꯏꯟꯚꯔꯁꯂꯤ ꯄ꯭ꯔꯣꯄꯣꯔꯁꯅꯦꯜ ꯑꯣꯏꯕꯩꯅꯤ ꯑꯣꯟꯅꯔꯛꯏꯁꯤꯀꯣ ꯑꯗꯨ ꯇꯥꯏꯝꯗ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯍꯥꯟꯅ 2 ꯆꯪꯉꯝꯕꯗ ꯍꯧꯖꯤꯛ 3 ꯆꯪꯉꯛꯄ ꯍꯥꯏꯁꯦ 1 ꯍꯟꯊꯔꯗ꯭ꯔꯣ ꯀꯩꯗꯧꯔꯦ ꯃꯤꯅꯤꯠꯁꯤ ꯀꯌꯥ ꯍꯟꯊꯔꯦ ꯍꯦꯟꯅ ꯆꯪꯉꯛꯏꯁꯤ ꯊꯦꯡꯊꯔꯛꯏꯅꯦꯕ 1 ꯂꯦꯠ ꯑꯣꯏꯔꯦꯕ 1 ꯌꯨꯅꯤꯠ ꯂꯦꯠ ꯑꯣꯏꯔꯦꯕ ꯑꯁꯦꯡꯕꯗꯗꯤ 1 ꯌꯨꯅꯤꯠ ꯂꯦꯠ ꯑꯣꯏꯀꯥꯟꯗ ꯑꯁꯦꯡꯕꯗꯅ ꯀꯌꯥꯅ ꯃꯥꯅ ꯂꯦꯠ ꯑꯣꯏ ꯍꯥꯏꯔꯝꯃꯤꯁꯦ 15 ꯃꯤꯅꯠ ꯅꯠꯇ꯭ꯔꯥ 1 ꯌꯨꯅꯤꯠꯁꯤ 15 ꯃꯤꯅꯠꯀ ꯃꯥꯟꯅꯩ ꯑꯗꯨ ꯇꯥꯔꯗꯤ 15ꯅ ꯄꯨꯔꯤ ꯇꯥꯔꯦ ꯍꯥꯟꯅꯒꯤꯁꯤꯁꯨ 15ꯅ ꯁꯤꯁꯨ 15ꯅ ꯄꯨꯔꯤ ꯇꯥꯔꯦ 50 ꯃꯤꯅꯤꯠꯅ
ꯑꯗꯨꯗꯤ 15 2 30 ꯃꯤꯅꯠ ꯁꯤꯅ 45 ꯃꯤꯅꯠ ꯑꯗꯣ ꯍꯥꯟꯅ 30 ꯃꯤꯅꯠ ꯆꯪꯉꯝꯃꯦ ꯍꯧꯖꯤꯛꯅ ꯀꯌꯥ 45 ꯃꯤꯅꯠ ꯑꯗꯨꯗꯤ 15 ꯃꯤꯅꯠ ꯂꯦꯠ ꯑꯣꯏꯔꯗ꯭ꯔꯣ ꯑꯗꯨꯅꯤ ꯑꯗꯨꯅ 30 ꯃꯤꯅꯠꯁꯤꯅ ꯑꯁꯦꯡꯕ ꯇꯥꯏꯃꯤꯡꯗꯨꯅꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯀꯌꯥ ꯄꯤꯔꯝꯒꯦ ꯑꯗꯨꯗꯤ 30 ꯃꯤꯅꯠ ꯅꯟꯁꯥ ꯇꯥꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯟꯁꯥꯗꯣ ꯃꯥ 30 ꯇꯥꯔꯝꯃꯅꯤ ꯑꯣꯞꯁꯟ ꯅꯝꯕꯔ 2ꯒꯤ 30 ꯇꯥꯔꯦꯗꯣ 30 ꯃꯤꯅꯠ ꯌꯥꯗ꯭ꯔꯥ ꯑꯗꯨ ꯃꯣꯏꯒꯤꯁꯨ ꯑꯍꯣꯠꯄ ꯌꯥꯎꯔꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯣꯠꯀꯦꯔꯣ ꯍꯣꯠꯂꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩ ꯑꯁꯤꯅ ꯅꯨꯡꯉꯥꯏꯖꯩꯀꯣ ꯍꯧꯖꯤꯛꯀꯤ ꯃꯦꯊꯠꯇꯨꯅ ꯌꯦꯡꯉꯣ ꯃꯊꯪꯗ ꯀꯣꯏꯁꯟ ꯅꯝꯕꯔ 46ꯇ 60% ꯑꯣꯐ 60% ꯑꯣꯐ ꯅꯝꯕꯔ ꯑꯃꯈꯛꯀꯤ 60%ꯁꯦ ꯀꯩꯗꯧꯕ 20% ꯂꯦꯁ ꯗꯦꯟ 4/5 ꯑꯣꯐ ꯗꯦꯠ ꯅꯝꯕꯔ 60% ꯑꯣꯐ ꯅꯝꯕꯔꯁꯦ ꯍꯟꯊꯩꯕ ꯀꯅꯥꯗꯒꯤ 4/5 ꯑꯣꯐ ꯗꯦꯠ ꯅꯝꯕꯔꯗꯨꯗꯒꯤ 20 ꯍꯟꯊꯩ ꯍꯥꯏꯕꯗꯤ 4/5 ꯍꯥꯏꯕꯗꯤ 4/5 ꯑꯣꯐ ꯅꯝꯕꯔꯗꯨꯗꯤ ꯉꯥꯛꯇꯪ ꯁꯨꯝ ꯅꯝꯕꯔꯗꯨ ꯑꯩꯈꯣꯏꯅ x ꯂꯧꯒꯦꯁꯨ ꯌꯥꯔꯦꯀꯣ ꯅꯝꯕꯔꯗꯨꯒꯤ 4/5ꯁꯤꯗꯒꯤ ꯀꯣ 60% ꯑꯣꯐ ꯑꯗꯨꯒꯤ ꯅꯝꯕꯔ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤꯗꯤ x ꯂꯧꯔꯣ ꯁꯤꯅ 20 ꯍꯟꯊꯩ ꯍꯥꯏꯗꯤ ꯈꯇꯪꯗ 20 ꯇꯥꯏ ꯍꯥꯏꯕꯅꯦ ꯃꯥ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯁꯥꯒꯠꯂꯣꯕ ꯁꯤ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯁꯥꯒꯠꯄꯁꯤꯅꯦ ꯃꯔꯨ ꯑꯣꯏꯁꯦ 4/5 ꯑꯣꯐ ꯅꯝꯕꯔꯁꯦ ꯃꯉꯥ ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯅꯝꯕꯔꯗꯨꯒꯤ ꯃꯉꯥ ꯊꯣꯛꯄ ꯃꯅꯨꯡꯗ ꯃꯔꯤꯗꯤ 4x/5 ꯁꯤꯗꯒꯤ ꯀꯣ ꯁꯤ ꯀꯛꯊꯠꯅꯔꯗꯤ 3/5 ꯇꯥꯔꯝꯃꯅꯤ ꯑꯗꯨ thrice x/5 ꯈꯥꯏꯗꯣꯛꯄꯁꯦ 20 ꯇꯥꯏ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ ꯃꯈꯥꯁꯦ ꯃꯥꯟꯅꯔꯦ 5 ꯃꯊꯛ ꯑꯅꯤꯁꯤ ꯈꯥꯏꯗꯣꯛ 4x 3x ꯈꯥꯏꯗꯣꯛꯑꯗꯤ x ꯇꯥꯔꯝꯃꯅꯤ x ꯑꯃꯈꯛ ꯇꯥꯔꯝꯃꯅꯤꯀꯣ ꯑꯗꯨ ꯁꯣꯝꯗ 20ꯒꯤ ꯃꯥꯟꯅꯩ ꯌꯥꯔꯦ therefore x ꯄꯨꯊꯣꯛꯀꯦ ꯇꯥꯔꯒꯗꯤ 5ꯒ 10ꯒ ꯄꯨꯅꯔꯅꯤꯀꯣ ꯆꯥꯝꯃ ꯑꯗꯨ ꯅꯝꯕꯔꯗꯣ 100 ꯁꯨꯝ ꯑꯣꯏꯔꯝꯃꯅꯦꯕ ꯁꯨꯃꯥꯏꯅ ꯏꯀ꯭ꯋꯦꯁꯟ ꯁꯦꯝꯕꯁꯤꯅꯦ ꯅꯣꯏꯅ ꯍꯧꯖꯤꯛ ꯈꯤꯇꯪ ꯀꯣꯛ ꯊꯥꯗꯗꯣꯏꯁꯤ ꯀꯣꯏꯁꯟꯁꯤ ꯃꯨꯟꯅ ꯄꯥꯕ ꯍꯥꯏꯇꯥꯔꯦ 47 ꯍꯥꯏꯁꯦ compound interest on a sum of rupees for 2 years at the rate of x% per annum is this CI ꯄꯤꯔꯝꯃꯦ fine x ꯄꯨꯊꯣꯛꯑꯕꯅꯦ compound interest ꯄꯤꯔꯝꯃꯦꯕ ꯔꯦꯠ ꯄꯔꯁꯦꯟ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕꯅꯦꯕ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏꯗꯨꯒ ꯔꯦꯠ ꯄꯔꯁꯦꯟ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯄꯤꯗꯨ ꯀꯌꯥꯅꯣ ꯃꯥꯅ ꯂꯤꯁꯤꯡꯁꯤ ꯑꯦꯃꯥꯎꯟꯗꯣ ꯀꯌꯥꯅꯣ ꯑꯦꯃꯥꯎꯟ ꯄꯨꯊꯣꯛꯀꯦ ꯍꯥꯏꯗꯤ ꯄꯤꯗ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁꯇꯨ ꯊꯤꯟꯖꯤꯜꯂꯣ 9,000ꯗ ꯀꯌꯥ ꯊꯤꯟꯖꯤꯟ ꯇꯥꯔꯦ 988.8 ꯊꯤꯟꯖꯤꯜꯂꯣ 0.0 ꯀꯣ ꯑꯗꯨ ꯀꯌꯥ ꯇꯥꯔꯦ ꯁꯦ 8988.8 ꯇꯥꯔꯦ ꯑꯦꯃꯥꯎꯟꯁꯤꯅ ꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯇꯥꯏꯝꯗ ꯀꯌꯥꯅꯣ 2 ꯅꯠꯇ꯭ꯔꯣ ꯇꯥꯏꯝꯁꯤ 2 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯥꯏꯝꯁꯤ 2 ꯑꯣꯏꯔꯕꯅꯤꯅ ꯔꯦꯠ ꯑꯦꯃꯥꯎꯟꯗ ꯄꯤ ꯅꯦꯟꯕꯗꯣ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠ ꯂꯧꯇꯥꯔꯦ ꯇꯥꯏꯝ 2 ꯑꯣꯏꯕꯒꯤꯅꯦꯕꯀꯣ ꯇꯥꯏꯝꯅ 2 ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯑꯦꯃꯥꯎꯟꯗ ꯀꯌꯥꯅꯣ ꯑꯦꯃꯥꯎꯟꯗꯨ 8988.8 ꯄꯤꯗꯤ ꯀꯌꯥꯅꯣ 8023 ꯑꯗꯨ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯁꯦ 8988.8 0 ꯄꯣꯏꯟ ꯃꯇꯨꯡ ꯗꯤꯖꯤꯠ ꯑꯃ ꯂꯩꯕꯅꯤ ꯗꯤꯖꯤꯠ 1 2 3 4 ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯀꯣ ꯑꯗꯨ ꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠ ꯂꯣꯏ ꯇꯧ ꯌꯥꯅꯦꯕ ꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠ ꯇꯧ ꯌꯥꯅꯕꯁꯤ ꯁꯣꯏꯅ ꯀꯛꯅꯔꯝꯒꯅꯤ ꯁꯤ ꯀꯛꯅ ꯌꯥꯔꯅꯤ ꯁꯤ ꯀꯅꯥ ꯑꯦꯠꯅ ꯀꯛ ꯌꯥꯗ꯭ꯔꯣ ꯁꯦ ꯃꯈꯥꯁꯦ ꯑꯦꯠꯅ ꯀꯛꯑꯗꯤ 1 0 0 0 0 ꯃꯊꯛꯁꯤꯅ ꯑꯦꯠꯅ ꯀꯛꯑꯗꯤ 8 1 8 8 1 8 19 ꯀꯣ 8 1 8 18 ꯂꯥꯛꯑꯦ 8 2 16 28 8 3 24 48 8 6 ꯑꯇꯥꯗꯤ ꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯈꯥꯁꯤꯅ 100ꯀꯤ ꯑꯃꯨꯛꯁꯨ ꯀꯛꯄꯗꯤ ꯌꯥꯔꯤ ꯃꯈꯥꯁꯤ 100 ꯁ꯭ꯀ꯭ꯋꯥꯔ ꯃꯊꯛꯁꯤꯗꯤ ꯀꯌꯥ ꯇꯥꯔꯦ ꯃꯊꯛꯁꯤꯅ 106ꯀꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯣ 106ꯀꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯑꯃ ꯂꯩꯌꯦꯕꯀꯣ 100ꯇꯒꯤ 6 ꯍꯦꯜꯂꯤꯗꯅ ꯁꯦ ꯑꯗꯨꯅ 6 ꯃꯁꯥꯃꯛꯇ ꯇꯤꯟꯁꯤꯜꯂꯣ ꯀꯌꯥ ꯇꯥꯔꯦ 1 1 2 ꯇꯥꯔꯛꯏ ꯚꯦꯂꯨꯁꯤꯗ 6 ꯍꯦꯜꯂꯤꯕ ꯍꯧꯖꯤꯛꯀꯤ 6ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔꯗꯤ ꯀꯌꯥꯅꯣ 36 36ꯇꯣ ꯁꯤꯗ ꯍꯥꯞꯆꯤꯟꯒꯗꯕ ꯑꯗꯨꯅ ꯁꯤ 112 36ꯁꯦ 106ꯀꯤ ꯁ꯭ꯀ꯭ꯋꯥꯔꯅꯦꯕ ꯑꯅꯤꯃꯛꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯑꯣꯏꯔꯕꯅꯤꯅ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔꯒ ꯔꯨꯠꯀꯁꯤ ꯀꯛꯅꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒ ꯑꯗꯨꯗꯤ ꯃꯊꯛꯇ 106 ꯃꯈꯥꯗꯅ 100ꯀꯤ ꯃꯅꯨꯡꯗ 6 ꯍꯦꯟꯒꯠꯂꯦ ꯑꯗꯨ ꯇꯥꯔꯦ ꯔꯦꯠꯇꯨ 6% ꯑꯗꯨꯝ ꯑꯣꯏꯔꯝꯃꯗꯧꯅꯤ ꯑꯗꯨꯗꯤ ꯑꯣꯞꯁꯟ ꯅꯝꯕꯔ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯣꯞꯁꯟ ꯅꯝꯕꯔ 4 ꯑꯣꯏꯅ ꯇꯥꯔꯝꯃꯅꯤ ꯆꯞ ꯃꯥꯟꯅꯅ ꯍꯪꯖꯤꯜꯂꯛꯏꯀꯣ ꯑꯣꯞꯁꯟ ꯅꯝꯕꯔ 4ꯅ ꯇꯥꯔꯦ ꯑꯗꯣ ꯃꯊꯪꯗ
The difference between the two numbers is this. Number ani si khenai. Number ani khenab the pyramid. If 6% of one number is equal to 10% of the number. My 6% of aham number ani do a ni hara je amana. 6% aham number duga 10% of other number hai b ni lor. Mana ye adu tad a ge b ge ratio puto kya tar gadi. Unthonan a na si 10 oi kanda b na si 6 orani. Adu de kathana di 2 na ka di 2 5 2 na ka di 3. Mabani ratio de si le re ko. Adu mabani khenabasi difference kya no? Sida 2 unit taradra. Difference sida 2 unit oi matamda asing badana kya? Asing badana 1140 ne ko. Adu di 1 unit kidi kya tare? 1 unit kidi 1 unit kidi kya tare? Yenthok na 2 ni yenthok 1140 da 2 ni yenthok. Ani manga tara tramni ani tre tramni. 570 taradra. Tare. Ataragadi 1 unit ki khangye kaino ma pa me se the greater number ani du hen sa orji kana no 5 unit to ne ba adu amana 3 unit ne 5 unit 5 unit sa hendro adu 5 unit si putho hai ba samana re adu di 1 unit ki si tare 5 unit ki di 5 into 570 answer ji 50 ne loiba ta ni lore maram kai kino puri na bada manga na 0.0 manga 3 kuntra 50 loiba thirak pui wani option trick ma sam toksun me wani ko puri na so yare ko yan taw da bro ai ta ki bang ta di woi ko ji kidu so 40 at 49 thwe ma hais ke no. The diagonals of rhombus are this. What is the perimeter of the rhombus? Kaya ano question kyan ta bro? Diagonal rhombus ki diagonal ani tu kya no? Diagonal naman na 4.8 ne hare. Atopa diagonal naman to kya no? 1.4 centimeter ne hare. Kaya ma puto je. Diagonal tu ki perimeter kya no? What is the perimeter of the rhombus? Rhombus tu ki perimeter puto hai bane ko. Rhombus ki perimeter puto kya di formula amak lai. Perimeter se 4 ga side amag asang ma e ni laura je ko. Ma di side kuding sang ma do ni ko. Adu sumai lakani or perimeter puto adu side si di formula je sina roi maram di diagonal perimeter aduna formula je sumai lai 2 haraga diagonal 1 square plus diagonal 2 gi square sumai ko ata di si palo aduna kai pare diagonal 1 ni square di kya no 4.8 ki square amana 1.4 ki square 4.8 ki square di 48 square di kya no 25 tagi 52 and 2304 tare point mathung di ani thamni ko 48 habni na adi amana 1.4 ki square di 14 square di 196 na tra sumai tare ne adu kya tare tare kumari 25 tare ani ji tisna ngan 25 tare ko banung je 25 tare di 2 ka 5 ka thora ne 10 tare this is the answer very easy maru ori se nang formula ji phada bdi ade si formula ji phajalu insulation ki formula yam phada ka oi ko A mathana thaba ama numi kya tawba 70 days te tawe A na tawba 70 A B se A dagi ke do hai na
ꯕꯤꯒꯤꯁꯦ ꯑꯦꯗꯒꯤ 75% ꯍꯦꯟꯅ ꯏꯐꯤꯁꯤꯌꯦꯟꯁꯤ ꯑꯣꯏ ꯕꯤ ꯑꯦꯗꯨꯅ 100 ꯑꯣꯏꯀꯥꯟꯗ ꯑꯃꯁꯤꯅ 75 ꯍꯦꯜꯂꯗꯤ 175 ꯑꯣꯏꯔꯅꯤ ꯏꯐꯤꯁꯤꯌꯦꯟꯁꯤꯁꯤꯀꯣ ꯑꯗꯨ ꯔꯦꯁꯤꯌꯣꯗꯤ 15 ꯈꯔꯗꯤ 15 8 ꯁꯤꯅ 15 5 ꯇꯣꯇꯦꯜ ꯋꯥꯔꯛ ꯄꯨꯊꯣꯛꯄ ꯌꯥꯔꯦ ꯃꯔꯝꯗꯤ how many days does B alone take to finish the work B ꯃꯊꯟꯇ ꯊꯕꯛꯇꯨ ꯇꯧꯕꯗ ꯆꯪꯕ ꯗꯦ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯇꯣꯇꯦꯜ ꯋꯥꯔꯛꯇꯨꯗ Bꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯌꯦꯡꯗꯣꯏꯅꯦꯕ ꯇꯣꯇꯦꯜ ꯋꯥꯔꯛ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯇꯣꯇꯦꯜ ꯋꯥꯔꯛ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯤꯔꯝꯃꯤꯕ ꯗꯦꯗꯨ ꯀꯅꯥꯅ ꯑꯦ ꯃꯊꯟ ꯁꯨꯕꯩ ꯗꯦ ꯅꯠꯇ꯭ꯔꯣ ꯑꯦꯅ ꯑꯗꯨ ꯇꯥꯔꯗꯤ ꯑꯦꯒꯤ ꯗꯦꯒ ꯑꯦꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯄꯨꯏꯅ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯇꯣꯇꯦꯜ ꯋꯥꯔꯛꯀꯤ ꯐꯣꯔꯃꯨꯂꯥꯁꯦ ꯃꯌꯥꯝ ꯗꯦ ꯑꯃꯁꯨꯡ ꯏꯐꯤꯁꯤꯌꯦꯟꯁꯤ ꯄꯨꯏꯅꯒꯗꯧꯅꯦꯕ ꯑꯗꯣ ꯗꯦꯗꯨꯅ ꯑꯦꯒꯤ ꯗꯦ ꯄꯤꯔꯝꯃꯕꯅꯤꯅ ꯏꯐꯤꯁꯤꯌꯦꯟꯁꯤꯁꯨ ꯑꯦꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯄꯨꯏꯅꯗ ꯌꯥꯗꯦ ꯅꯤꯌꯣꯝꯗꯤ ꯂꯩꯀꯣ ꯑꯗꯨ ꯇꯣꯇꯦꯜ ꯋꯥꯔꯛꯁꯤ ꯑꯦꯒꯤ ꯗꯦꯗꯤ ꯀꯌꯥꯅꯣ 70 ꯗꯦ ꯑꯗꯣ ꯑꯦꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯀꯨꯏꯅꯅꯤ ꯍꯥꯏꯕꯅꯤ ꯑꯦꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯀꯌꯥꯅꯣ 5 ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯇꯣꯇꯦꯜ ꯋꯥꯔꯛꯁꯤ ꯁꯤ ꯇꯣꯇꯦꯜ ꯋꯥꯔꯛꯁꯤꯗ ꯕꯤꯅ ꯃꯊꯟ ꯁꯨꯕꯗ ꯆꯪꯕ ꯅꯨꯃꯤꯠ ꯍꯥꯏꯕꯅꯤ ꯕꯤꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯌꯦꯜꯂꯛꯑꯦ ꯕꯤꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯀꯌꯥꯅꯣ 7 ꯌꯦꯜꯂꯅꯤ ꯁꯤ ꯂꯣꯏꯔꯦ ꯑꯗꯨ ꯇꯥꯔꯗꯤ 7 ꯀꯛꯑꯗꯤ 10 ꯊꯨꯡꯉꯦ 10 5 ꯀꯗꯤ 50 ꯑꯗꯨꯅ 50 ꯗꯦꯖꯇ ꯁꯨꯅꯦꯕ ꯀꯩꯅꯣꯅ ꯌꯥꯎꯗꯕ꯭ꯔꯣ ꯑꯝꯇ ꯌꯦꯡꯉꯨꯀꯣ ꯑꯦ ꯃꯊꯟ ꯁꯨꯕꯗ ꯅꯨꯃꯤꯠ 70 ꯗꯦꯖ ꯆꯪꯉꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ B is 75% more efficient than A Bꯁꯤ Aꯗꯒꯤ 75% ꯍꯦꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯥꯅ ꯑꯗꯨꯗ how many days 100 ꯑꯣꯏꯔꯗꯤ 75 175 15 3 ꯆꯨꯝꯃꯦ 15 ꯅꯠꯇꯦꯅꯦꯁꯦ Aꯒꯤꯁꯦ 15 3ꯅꯤꯅꯦ ꯑꯗꯨꯗꯤ Aꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯀꯌꯥꯅꯣꯁꯦ 4ꯅꯤ 15 3 Aꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ 15 3ꯅꯤꯀꯣ ꯑꯗꯨꯗꯤ 40 ꯇꯥꯗꯧꯅ ꯆꯥꯁꯤ ꯃꯥꯏ ꯊꯛꯄ ꯀꯧꯏ ꯁꯤ ꯁꯨꯃꯥꯏꯅ ꯃꯥꯏ ꯊꯛꯄꯁꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯃꯕꯥꯅꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯄꯨꯊꯣꯛ ꯑꯦꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ 100 ꯂꯧ ꯇꯥꯔꯒꯗꯤ ꯕꯤꯅ 75% ꯍꯦꯜꯂꯦ ꯍꯥꯏꯕꯅꯤ 170 ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ 15 ꯀꯗꯤ 3 15 8 7ꯒ 4 ꯂꯩꯔꯦ ꯇꯣꯇꯦꯜ ꯋꯥꯔꯛ ꯍꯥꯟꯅ ꯄꯨꯊꯣꯛꯇ ꯌꯥꯗꯦ ꯑꯦꯒꯤ ꯗꯦꯁꯤ ꯃꯥꯅ ꯁꯤꯗ 70 ꯗꯦꯖꯅꯤ ꯄꯤꯔꯝꯕꯅꯦꯕ ꯁꯤꯗ ꯑꯗꯣ 70 ꯗꯦꯖ ꯄꯤꯔꯝꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯣꯇꯦꯜ ꯋꯥꯔꯛ ꯄꯨꯊꯣꯛꯄ ꯐꯣꯔꯃꯨꯂꯥꯗꯤ ꯗꯦꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯄꯨꯏꯅꯅꯤ ꯍꯥꯏꯕꯅꯤꯅ ꯑꯦꯒꯤ ꯗꯦ ꯁꯤꯖꯤꯟꯅꯗꯣꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯦꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯁꯤꯖꯤꯟꯅꯗ ꯌꯥꯗꯦꯕ ꯑꯃꯨꯛ ꯄꯨꯏꯅꯗꯣꯏꯗꯤ ꯑꯦꯒꯤ ꯗꯦ ꯑꯣꯏꯔꯗꯤ ꯑꯦꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯕꯤꯒꯤ ꯗꯦ ꯑꯣꯏꯔꯒꯅ ꯕꯤꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯑꯣꯏꯒꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯇꯣꯇꯦꯜ ꯋꯥꯔꯛꯁꯤ ꯐꯪꯉꯦ ꯑꯗꯨ ꯇꯥꯔꯗꯤ ꯇꯣꯇꯦꯜ ꯋꯥꯔꯛ ꯐꯪꯉꯒꯗꯤ ꯕꯤꯒꯤ ꯗꯦ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯗꯤ ꯇꯣꯇꯦꯜ ꯋꯥꯔꯛꯇꯨꯗꯩꯗ ꯕꯤꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤꯅꯤ ꯍꯥꯏ ꯇꯥꯔꯦ ꯇꯣꯇꯦꯜ ꯋꯥꯔꯛꯇꯤ ꯀꯌꯥꯅꯣ 70  into 4 ꯂꯩꯔꯦ ꯑꯗꯨ ꯕꯤꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤ ꯀꯌꯥ 7 ꯌꯦꯜꯂꯦ 70 ꯀꯗꯤ 10 10ꯒ 4 ꯒꯗꯤ 40 ꯇꯥꯔꯦ ꯑꯟꯁꯔ 40 ꯇꯥꯗꯧꯕ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯣ ꯌꯥꯔꯦꯀꯣ ꯁꯦ ꯃꯤꯅꯤꯠ 10ꯗ ꯉꯥꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏꯀꯣ ꯃꯊꯪ ꯀꯣꯏꯁꯟ ꯋꯥꯠꯍꯧꯔꯤꯕ ꯁꯤ ꯃꯦꯠꯁꯀꯤ ꯋꯥꯠꯍꯧꯔꯤꯕ ꯀꯣꯏꯁꯟ 51ꯗꯒꯤꯅ ꯀꯣꯏꯁꯟ 60ꯗꯨꯃ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒꯦ ꯑꯗꯨꯒ ꯏꯪꯂꯤꯁꯀꯤ ꯀꯣꯏꯁꯟꯉꯩꯗꯨꯒ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯑꯗꯒꯤ PDF ꯁꯨ ꯊꯥꯅꯈꯤꯕꯅꯤ ꯅꯣꯏꯁꯨ ꯈꯔ ꯅꯩꯅꯧ ꯍꯧꯖꯤꯛ ꯀꯦꯅꯨꯀꯤꯒꯗꯨ ꯐꯔꯦ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤ ꯀ꯭ꯂꯥꯁ ꯂꯣꯏꯁꯤꯜꯂꯒꯦ